Akisbani Imphal Nolini Devi na pau pajari ahanbada madu iba pau Mahatma Gandhi na leibak asigidamak tawrumbasing adu ikai khumnapam toi haina Dr. Angomcha Bimol Akoijam MP na haidi Jawaharlal Nehru Institute of Medical Sciences JNIMS Porompat ki 35 suba Foundation Day ngasi Rajapal Ajay Kumar Bhala na hodokre Pradhanmantri Narendra Modi numit nini ki Oman khongchatta ngarang numidang Muscat thungkre amishung One Nation One Election legislation ki matangda semkiba Joint Parliamentary Committee ki mifam ngarang New Delhi da pangthokre Mahatma Gandhi na leibak asigidamak tawrumbasing adu ikai khumnapam toi haina Dr. Angomcha Bimol Akoijam MP na haidi Lok Sabha da ahing athengbada Viksit Bharat Guarantee for Rozgar and Ajivika Mission Gramin Viksit Bharat Jiramji Bill 2025 khanabada saruk yaratuna Dr. Bimol Akoijam na anuba malemasi Mahatma Gandhi yauna saknaida bamiyoi marina semlambani haina palladuna Gandhi ji na lawrumba tawdangbo hanthana khanaba tawroidabani haina appeal tokhi Magnahai, Dolgi Kenaba Tamdana Zanagadaba Torang Lokut Kadabani. Dr. Bimol Akoijamna Sangsat ki Kwadiki Singtaningai Oiba, Mai Paklava Ainani, Right to Information Act Masung MG Narega Gimatanga, Pogning Chin Ki. Kenda Rural Development Amasung Low Singo Amadi Lomi Singi Yai Fatorang Mantri, Sibra Singh Chauhan Nangasi, Lok Sabada, Bilasi Kananabagi Pokum Pigani. Bilasi Kananaba Lushina Bahoki Bahing Ating Bapauba, Sabagi Mipam Sataki. Bilasina sahi kunchuraba Mahatma Gandhi National Rural Employment Guarantee Act ki mahut chilagani masina inkumja lisingani niputaret faubada Viksit Bharat ohina bathamliba lebaki pantam aduga junana Rural Development Framework am semna bahaidi Anoba aina siki makada senba sahi kudingi kumgangi imung kudimakta lairiba sahi mapung paraba myoi kudimakta numit chama kunmangani kuchuman pigadaba thabak soidana panghangani Viksit Bharat Jiramji Bill adu Lok Sabha da puthokladuna Sri Chauhan hai Bill asina khungkang sing soidana chakwathan bangamnagani Jawaharlal Nehru Institute of Medical Sciences JNIMS Porompat Imphal East ki 35 suba Foundation Day ngasi Rajapal Ajay Kumar Bhala na hodokre Haudopagi thoram aduda Commissioner cum Secretary Health and Family Welfare Sri Suman Singh amasung JNIMS ki Director Professor L Usarani Devi saruk yari Tara Nipan Soba Annual Report Amsung College Magazine Fongba Amadi Manamatum Yentokpana Chingbana Mapung Oiba Sakdam Oidi Haudopaki Thoram to the Wangang Pada Rajapal Ajay Kumar Bhalana Hai. Age-wise, it's a very young organization, 18 years old only. But achievements-wise, it has done very well. So I must congratulate the management, the ministry, the people who managed it, that you people have done very well to reach this level in such a short time. Tamenglong District Headquarters ki Mini Stadium da Zathariba 35 suba Star Level Orange Festival ki ngasi nini senba numita su jago isai sana khotna be yauna nat ki oiba tungan ba thorang kaya sili Ayu angan batagi Tharon Village da Cape Amsung Waterfall ki oiba Tharon Expedition pangthok pa hokre Indoor Hall da na Orange Seminar pangthok kani Festival asiki matang da ikhogi Tamenglong pangmina hai Ngasi 18 State Level Orange Festival gi ani suba numit asida Orange Grower singi damak hena maru oiba numit oiri. Hauji mak Indoor Stadium da one day seminar on GI Tech Tamenglong Orange from local growth to global arena for economic empowerment and sustainable development haiba seminar chathari. Ngasi Orange Festival gi ani suba numit asida ate activities kayasu mafam kayada chathari. Manung aduda Barak Beach Jai Inrong Bamgai Jangda rafting water boat water jogging indigenous games Dailong biodiversity heritage site ta trekking Tamenglongi tourist destination gi mafam kayada camping land sports amadi atay program kaya chathari Akaspani Imphal gi paugi damak Tamenglongdagi ringbam kamai Numidhumni Zatakadaba Festival as ngarang Rajapal Ajay Kumar Bhalana Tamenglong District Headquarters ke Mini Stadium da hodokibani Rajya Sarkar ki Tourism Vibhag na sinduna pangthokliba festival asigi hayang loisinbagi thoramda Chief Secretary PK Goel MLA Singh Dingat Lun Kamai Awangbong Niumai amasung Jamhen Lun Panmai saruk yakani
Hayang aroy penumita Oris Queen Kanbagi Grand Finale Pangtokani. Star Level Indigenous Wrestling Championship ki final match sanagani amasung Komla Khwaidagi yamna putok lomi khanduna manapigani. Rajyathaki India Scale Competition Manipur Isingani Kunmanga ngasi takhil teleba ITI Imphal da hudoklakani. Thaurum juda Additional Chief Secretary Anurag Baspai sarukyagani. Therumasi Scale Labor Employment and Entrepreneurship Vibhag ki makada Transman Training Directorate na Manipur Society for Skill Development ka kucham na tuna sinbani. Tabi papawasi Akasbani Imphal dakini. Pradhanmantri Narendra Modi numit nini ki Oman khongchat tak ngarang numidang Muscat thungkre masi Pradhanmantri ki lebak ahom ki khongchat ki aroi pasarukni. Jordan namasung Ethiopia gi khongchat mai pakna loirapa matungta Sri Modi Oman da thungkibani. Muscat Airport ta Sri Modi bu Oman gi ngaksen mantri su oiriba Upa Pradhanmantri Said Hisa bin Tariq Al Sayed na oki. Makoy na tungan-tungan balamda Bharat Oman tengbang pinaribasing hina siyasil hanaba amasung puna tabag tawminaba hiyanggalakliba adugi matang da khanaki. Pradhan Mantri Modi Sultan of Oman ki Head of State Sultan Haitham bin Tariq na Barton Torukpadagi laibag adura satpani. Sri Modi na ngasi Oman gi Sultan ga warisanakani. Lalo litik amasung Udyog Mantri Sri Piyush Goyal na hay Bharat amasung Omana Comprehensive Economic Partnership Agreement sahitong nagani. Social media da thagatpa warol amada Sri Modi na hay Oman asi Bharat ka yamna maduk mapang oiba amasung itihas ki achetpa mari leinaba lebak ni. Mahak na hay khongchat asina tengbang pinanabagi anawba lamsing puthokpada mateng oidagani. Amasung lebak ani ki marakta puna thabak tawminariba aduda anawba inot haplagani. One Nation, One Election legislation ki matang da semkiba Joint Parliamentary Committee ki mifam BJP ki MP PP Chaudhary na sabapati oituna ngarang New Delhi da pangthokre. Committee asina chama kunma palak suba Sangbidan semdoknaba bill lisingani kunmari amasung Union Territories Laws Amendment Bill lisingani kunmari yingsilli. Mifam atuda International Monetary Fund ki First Deputy Managing Director Geeta Gopinath amasung Pradhan Mantri ki Economic Advisory Council ki member Sanjeev Sanyal yauki. Makoy nasu hiramasi ki matangda makoy ki mot piki. Sustainable Harnessing and Advancement of Nuclear Energy for Transforming India Bill isingani kunmanga semdok semjin tawraga Lok Sabha na pasokre. Bill asina Atomic Energy Regulatory Board semnaba amasung Atomic Energy Redressal Advisory Council lingna bahairi. Ain asina board asibu nuclear energy sungba sijinaba mapalamda yonba mapalamdagi pusilakba puthok pusin tawba radioactive yawba polamsing amasung radiation thokanba khuzukulaising transfer tawbagi thabak nyom chumna pangthokpa ngamhlagani. Ayush Secretary Rajesh Kotecha na hari Additional Medicine ki matang da pangthokliba anisuba World Health Organization Global Summit WHO ki member oiba lebak sa mahenbagi Haksel Mantri kunmanga rom saruk yadi. Mahang hai mipam masi loisinbagi thauramda Pradhan Mantri Narendra Modi saruk yakani. Mahusatagi satnarakpa hidaksing malem ki oina sijinaba hengkathanaba hotnabada Bharat na lawriba mapungoiba thaudang adu palatuna Sri Kotecha na hai. Mahusatagi satnarakpa hidaksing asi sijinanabagi satna kanglon semba amasung capacity building masigi maramda tamba amasung thijinbada punna thabak tawminariba lebaksingda Bharat na khanghairibasing adu mateng pangli. Gujarat Electoral Roll ki Special Internship Division SIR sathariba adu loisilakadawre. Draft Electoral Roll hayeng fonglagani. Rajya sinpetungna October 13 tagi haukiba campaign adugi verification phase mai pakna loisille. Jila kuntra humdoimak amasung Bidhan Sabha Kendra chama marphuni toimakna verification ki thabak sada sama loisille haina report pikhalakle. Gujarat ki Chief Electoral Officer hai Draft Electoral Roll phongluba matungda hayeng December 18 tagi mathang sahi ki January 19 phauba wakatching laukani. Arubida paruiba pau mukhanna. Mahatma Gandhi na lebak asigi damak tawrumbasing adu ikai khumnapam thoi haina Dr. Angomcha Bimol Akoijam MP na hairi. Jawaharlal Nehru Institute of Medical Sciences Janims Porumpat ki 19 suba Foundation Day ngasi Rajyapal Ajay Kumar Bhala na haudokre. Pradhan Mantri Narendra Modi numit nini gi Oman khongchat ngarang numidang Muscat thungkre.
ꯑꯃꯁꯨꯡ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯂꯦꯖꯤꯁꯂꯦꯁꯟꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯣꯏꯟꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫